ngasi numida wairam phongkhiba tongan Manipuri sifongsingi amasung thokhiba thawdo wathoksingdagi maroibi ipausing miyamda thamjagi anbada Arambai Tenggol gi kangbuna Ramanandagi mayumda thomjinduna ngasi phawgi manungda lale haina sangjarakadabani haikre Imphal West ki Langol tarungda leiba masamak maitei oina poklaga Christian lining sakhiba takhelamam Ramananda kawba miyamana lamdam asigi sanamai lining satliba mitei bukhantana yengba usit thawoidaba wafum kya phongdoklubagi damakta Arambai Tenggol kangbuna takhelamam Ramananda gi mayumda ngasi ayuk pung 6 taba matamda thomjinduna thi humbagi thabak satakre masing yamlaba Arambai Tenggol kangbuna Ramananda gi mayum maktada thi humbagi thabak sataba aduda Ramananda di lotkhibadagi thiba phangkhidi imung adugi leiramba miyoisingda Arambai Tenggol gi kangbuna Ramanandana mitei bu yamna usit thawoidaba mongna ngangkhiba wafum adu ngasi April 2 phawbagi manungda soikhre lale haiduna leibak miyam khangna sengdokadabani mak mara leibadagi lotkibani haiba leibak masa taba wafum kyas imung munungi miyoisingda thamkhi Arambai Tenggol kangbuna takhelamam Ramananda gi mayumna thomjinbagi paw het phangbaga Imphal West District Police ki commando team amadi Lampel Police kangbuna thomjinduna pamdaba thawdok sing thoktana mangak senbagi thabak sataki loinana pamdaba thawdok amata thokidi panba yabari hawkiba Mars 13 ta Sagang Bazar da leiba Sagang Baptizers ta pangthokiba Outreach Gospel Thoramda takhelamam Ramanandana Christian gi lusingba moina wangang bada sanamai lening satliba mitei bu yamna hanthaba mongda usit thawoidaba utuna matil situna wangang khibani makna til situna ngang sakpagi video du social media ra thagalakpadagi viral oikhibani masigi matungda video footage adu urubadagi MP su oiriba Manipur gi Ningthou Sanajawba lasimana MP mathawtadi zeda leirabasu leigani haiba wafam phongdoktuna social media ra phongdokhiba lekhrabani masigi matungna ngasi Arambai Tenggol kangbuna takhelambam Ramananda gi mayu yumda thomjinduna ngasi phawgi manungda magna haikhiba wafam adu lale haiduna singdokadabani haina khangankhibani haina su pausna makhatana phongdorakli kangla pauduna sumla phongnik leibak miyam khangna Lankhre haigabadani Ningthou seisa kaya ipu ipana thajaba maga loinana satnabi kyabu sum dharma sandokpagi mingda tin sitlagadi aikhoigi identity karaida leigani haina Ningthou Leisema Sanajawbana maki Facebook page thagalakpa warol amada haidi magna makha taraduna video aisu loini yengi komjati da haibani haina leithokpe haroi maitei sumadugi satnabidu sapsan haujiksu tawri tairen sejinari mai okli mangkarakpada maitei inar gaura dharma satpa maitei punamagi yumda laining thaulali lai haraubu yauri maitei ipai pugi satnabi punamak tawri maitei Christian sing yumna sanami latpra lai haraubu yaubra anga ama pokpada ipan thabra sina singba maitei lon ngangba maitei gi phi shetpa natana aikhoina maitei gi kari identity ngangli ipai pu lai singbu saitani haiba sagai gi maitan asiba sa nangna pamba dharma dugi afaba pawtak pawjal piyu karigino Christian dharma laktringai digi leireklaba lamdamasigi satnabi kyabu karem kathainariba haina hangladuna thunna leibak miyam khangna soikhre lale haigadabani natragadi afaba oiroi hairensu pawsida makhatana spalli makasa tarak poina to papawmuna mau ama mangkhre hain social media da lana thagaluba miyoema laikai digi tantokre laikai di dukan phamduna leijaba mawama gi photo lona namlaga social media ra photo du bu semdok sadolaga mawama mangkhraina thagaluba miyoema laikai miyamna pharaba matungda laikai digi tantokre laikai digi tantokra miyoe du gi maming angom sanjoya pokpa tomso kawi laimaram awang laikai digi ni miyoe sina social media ra thagaluba photo du laikai miyamna unarakpadigi makpu pharaba matung wong pong sathaba thawdu du masamangna pangthokibani haiba khangmangki masigi matungda laikai miyam gi oiba mifam ama ngarang pangthokhi mifam aduda punna warep ahum lokhi warep sing aduda sanjoibu laikai digi tanthokpa yauki loinana khulgi Ningthou club ki secretary amadi maira paibi lupki ayaba yaudana sanjoi khul sangma thingba amadi sanjoina lana social media ra thagolup mawodugi imung manungda khudong thiba tholakpada madugi thaudang pumba sanjoina puba haina warep nakhre hairenisu pawsida supalakli Atopa pawmadana RIMS ki non-teaching contractual staff ngasi RIMS ki OPD mamangna khongjang sangkhre Regional Institute of Medical Science RIMS da multitasking staff samaga contract launabagi damakta ngasi tawdaba written exam adu ikhang khangaudana ngarang ehing nongyai notification ama thulaktuna administrative inconvenience leibana postpone tawre herakpa sibu yamna kan yaningiba phungdoktuna RIMS ki masing yamlaba non-teaching
contractual staffsinga ngasi rims ki OPD mamang na thulaktuna yaning daba phongdoktuna khongjang sangsinkhre examination condition amata yaudun April manga phapki manungda pangthoktrabadi rims ta lariba non teaching contractual staff samniga marina ashina mathangi numit April taruktagi siswak strike amadi rims thong lonchinmana singmagi strike sangsingani hainasu rims ki non teaching contractual staff association ki general secretary sagolsem sanato mana paumisuna phongtoki examination asi komthokpagi maram asi organization amana kota gi matang da khara yelakpa yawba sina oiramgadara haina yamna sauna singnaba lei haina su sanato mana makhata na phongtoki maun hai shanglaba matam asida yetpa mata piraktraga ikhang haudana examination angthokadaba matam leplakanda athingba pirakpa si contractual staff singi thammo yamna suninyawe lisangsina wazaraglaba contractual staff singi khalaga athubu matamna yanaba ma pubiraktuna examination si ayetpa leitana pangthuhanbiu haina sumagna makhata na phongtoki panba yabadi haukiba March 13 all tribals student unions Manipur asumna rims ki recruitment process aduda tribal singi reservation gi hakpu khongoi nei haidon recruitment process adu streamline tawgadabani haina wokat khibale khrabani loinana ST AC amadi OBC gi reservation policy recruitment asida sana handrabadi laklibe April ahumdagi makha kya gi khongjang sangsilagan haina su laukthokibale khrabani haidi amaromdana maitai mitei bu ST list salangadabani haina wokat mi phamkhre ngasi khurai Salanthong area the Scheduled Tribe Demand Committee Manipur gi lisung makhada the Social Standards Club Khurai Nandaibam Laikai Impal is amasung khun phamlens laimarul sintha kanglupna maitai mitei bu list salangadabani haibgi khongjang oina wokat mi phamaga loinana khana nainabagi thoram pangtokre mifam maduru Social Standard Club Khurai Nandaibam Laikai amasum di Khurai phamlens laimarul sintha Kanglu Khurai Nandaibam Laikai Mitei Maitai bu es list salangadabani haina amat oina warep lokhi loinana di Scheduled Tribe Committee na demand asibu phangnana ba sangsilakpa thabak thoram amadi khongthang kudimakta support tawgune amadi mapung pana saruk yanabagi warep su lauri haina club asigi publicity and information secretary na press ta thadorakpa sirul amada haidi atopa pawmana waisel maril gi mafam kyada phunjinduna leire CMN biran gi miyeng sangpham thokle Manipur gi Assembly constituency taret haibri sagolban kaisamthong nauria pakhang lakpa pasoi nambol amadi wangoi na singbu singi itilpam oiriba waisel turel miyam na waisel maril haina khangnari ba turel sigi ayam saru haujik phunjinduna ising sen ngamdaduna leire oiriba phibam misida minister and biren ga athubu miyeng sangbiduna waisel maril asi tengthokpagi thabak paikhatpaga loinana waisel maril gi nagyeta lam khopsin ba miyoi sing takthokpagi thabak paikhatpiu haina praja section kya digi press phongdoknarakli praja section kya digi press phongdorakpagi matuminadi waisel maril asigi kaisamthong e sigi ngana pithong digi hauraga leisram laikai konjang laikai mongsangai gi sarukta mafam kya da turel khunung phunjinduna leire masina turel asigi ising senma ngamdre Fata haudina singba polam kya lep laitana waisal marilda thadarakpadigi turel maril asi phunnabagi asoba maramamoire haujik mongsangai amadi konjang laikai ani lonaba Pilo library manaki waisal maril gi sarukta phunjinduna leire hairiba phunjinduna leiriba waisal maril gi makhata ba phulak phauduna satliba waisal maril gi sarukta su mafam kya da phunjinduna leibidigi ising senma ngamdana leire miyamna phongdorakpagi matungina athuba matamda phunjinduna leiriba turel maril asi sengdoktaba tarabadi mathakta pankribi AC mari gi sigi iram nala singdagi sentarakpa ising waisal maril ta taraba matungna lauktak tamna senthaki gadaba du phunjinduna leibidigi khusiem gi ising saw yamna toina mayuknaragani haujik turel khunungda phata haudi kya lepa leitana thadarakpadigi apu masagi manamna miyamna awaba mayuknare hari oiragliba phiba masida chief minister gi athuba miyeng sangbiduna mathakta pankriba AC taret ki MLA sing asabu thodang lauduna waisel maril tengthokpagi thabak paikhatpaga loinana waisel maril gi mafam kya da turel khunung sokna lam khopsin bagi thabak tawriba sing takthokpagi thabak paikhatpiu loinana waisel maril gi nagyeta tariba khunjasing madi club organization kyana waisel maril luna na thambada asabu thodang launaba honabiu haiba wafam transaction kyari gi pauksi asida makhata na phongdoknarakli atopa pawamanamo miyueni gi asibak sang phangle ngase pung 3 makhairam taba matamda Imphal gi North EOC da leiba PCTC oil pamamang gi DM University gate mamang na masakhangdaba asiba nupam gi haksang ta aduna leirammadagi Lamphel PS na masakhangdoknabagi damakta rim smoke ta thamkhre asiba nupa gi haksang adu da Rajkumari Thasna gi mingda leiba ATM card ama phangmangam khredi
Amaramda Chuchampur District Sangaikot Subdivision gi manung sanba ji jangnom khul amasum ji khiljang khul lon habada leiba lambi gi mayada ngarang masa khangda nupam gi asibak sangama police phangrari asiba nupa du gi manaton yet thangba pisuma masum yet thangba khu da sop gi dafam lerama thanaki asibak sang adu police na lokhatan Chuchampur District Hospital gi mokta masa khangtung no gi damakta thamkhre hain spaus na palakli makasa tharak poina to paw mana manaba pawsi di lokhosaraga Nisagi mayukta leplasi haina mifam pangthokre aikhoi nisagi mayukta leplasi haiba thimna nomgi oiba awareness program ama Ningthou puthiba sanglen yumnam khunau do pangthokre thauram special invitee oina Dr. Danabi Laishram hai manaba miyengda imungda laiminaribi isai mauda laikai gi miyoi sing loinarabadi social crime khra thoktabi hai imungda laiminaribi yumgi mauksingna isana na kwatalap sadana lebiyu Yumgi nupasung pukning laksin mangambiyu nisati gi lapna leiba lamdam ama ohelasi leiba kanana ba loksing seasonana hotna biyu hain spungdoki guest of honor oina sarugya kiba basanta Nauksham District Missions Manager MSRLM na khungang gi lamdam na sel thungi awaba kya dagi mating pangna ba miyengda BLF sing semlakhibani masigi kanaba sing lamdam gi leiriba BLF na kanaba labina ba phungdorakli Thoramadu Matik Mangal Village Labels Federation Yumnam Khunau Gold Steer Club Yumnam Khunau Students Club Yumnam Khunau Women's Welfare Associations Women's Empowerment Associations Ningthou Puthiba Seva Committee Makha amadi awang singlup amadi Sagolmang Police Station apunna sinkhibane hanisu pawsida phungdorakli Makasa tharak poina to papawmana amuko na sindun Imphal East District ki maphamari da free eye camp pangthokre All Manipur United Clubs Organization Amuko Gilamjing Makar Imphal East District United Clubs Organizations IEDU CO na mapungweba thaudang lauduna Jenims ki Ophthalmology Department amadi National Program for Control of Blindness and Visuals Empowerments NPCBN's IB National Health Missions Manipur kusanaduna Imphal East District ki maphamari da free eye camp kam distribution of spectacle gi thorop mathang pangthokadaba dungasi khurai Ningthou Laikai da leiba Puribi Puraba Community Hall pangthokre ngasigi kemasi Peaceful Club kusamnaraga pangthokpani thauram masida amukogi President Phairoism Nando Luwangna Chief Guest Jenimski Ophthalmology Department gi Assistant Professor Dr. Rajkumar Victor Imphal East District United Club Organization gi President Takilambam Duizona Guest of Honor amadi Peaceful Club ki Vice President Laishram Ibomsana President rakhi Thauram ga mari lainana Chief Guest oikiba amuko gi President Phairoism Nando Luwangna phungdokibada lamdam asi ki miyamna mit asi atuki matik maru oi haibasi munna khangjinba amadi khantabagi sang yamna wali mit naraklaba natragana nungairakta matamna khudakta layeng thokpigi hainabi leitriba asi yamna lanba amani mit nungairakta matamda thuna mit layeng phamda satuna yengthokpigi mutta horen heng Thabak sile haiduna ningai mangaida laithokpagi masat ama lamdam sigi ayamba miyoi singda leidi masi tawgumsi hauze ekhoina sari bichinjak singa madi seasonary mobile phone singa sina mit solakpagi sango khalakli aikhoi ayambana heart asina khwaidagi marueba haksang kai kaya ni haiduna heart asi khajitang nungairakta matamda yamna thuna leng thokpagi hainabi leiriba sigumna mit su khajitang nungairakta matamda leng thoksi mit ase aikhoigi mina uba ani supa thawai ni haina lawduna mit ki marueba si khantaminasi mit ki dama matamamadi paisa thokpada pamuroidabani haina su pausda makhatana su phungdorakli atopa pawmadana dukanama maina tumna sakre khudakta MLA na sel gi tengbang pikre Imphal East ki lamlai kendra gi manung sana leiba sabungkhok maning leikai dukanama maina tumna sakre thaudo dunga seyu angan bapung ama makhairam tabadu waida karigumba pokhai bigi makolama tai haina mapan thuktun yenglubda dukan adu maina saktun leiramani hairi khudakta mai sakle haina leikai myam thulaktuna mai kannana yamna kana manak nakpada leiba pukri amasum syntax kya dagi araibi ising kanduna haijinbadagi thangnaba godown oina sisinaba ka adudi kanmang amokhari mai adu karidagi horakhibano haiba sap sana khangmangamdri imung manungi miyoisina phongdorakpada numit khudingi mapangi blub amasum refrigerator animak mai thaduna thami hairi mai sakhiba dukan aduda hand sanitizer kaya marum lei hairi masum petrol khara su thami hairi maduna mai sakpagi sang ka hena salakhibani mai sakpagi pau phongmaga lamlai kendra gi MLA KS Ibomsa
तेलौसना साइजंगी हानगी प्रधान हाइक्रुजम निमाय सुलाक्तुना खुदकी ओइबा सेलगी मतेंग पांगखिबगा लोइनना केस इबोमसाना गवर्नमेंट की मेकेडीगी एसडीओ की खुथांगना करी मतेंग पांगबा याबगे हाइबदु येंगलगा मतेंग पांगने हेने फोंदोखि ngasi mai sakhiba duda sapsana lupa kya gi mal sang mangkhrabagi haiba khangdrabasu lupa lakh tara henbagi polam sing mang takre hedi dukan adu moirang the babita sai kunmapan mapureba loktong bom nilo koba amana phamani mai sakpa duda grocery item khaktana tana computer set laptop printer xerox refrigerator amasum yonana bathama mobile phone gi accessory kya su yaukre hedi auto papa amadana voter list phong the election pangthokna bokhona mari leinaba sing yengsin bio society tha siki taraga ayuk pung 13 da manipur state cooperative unions mscu gi board elections pangthokna chief executive officer ceo na thokliba notification si maram saribra hiram asida lenga amadi mari leinaba department na awangba thakta yengsin bio haina sikmaijing gb levels mpcl limited sikmaijing kunogi president 1000 manihar gi sirolaman haidi voter list phong the election gi schedule matam hekta lepli besi chatna yaba nati niyam gi wang man sathaba aran ba khong thang mani pangthok kodori election asi society miyam gi interest natragana official sing gi interest tara union gi pangthok na bokhona ribe election asi da magi lairiba category da karamba voter karamba society gi delegate na kana da vote thadagadaba no haiba phawu mek sing na khangandana thamliba voter list phawu da phongdoktana lairingai sida ceo na election tawgani hairibe si chatna ba yagadra election gi RO na tawgadaba sing amata su tawdana CEO na election process ki form A thabadagina ngasi phawbada thokiba notification asi masing kya de sure election bulila drama gumna tawning bata tawba yabadu na tawriba thawong sing mako umaru pan bi thawongi punamak sina thoning da pamda ba thawdok sing tholak pa yai madina ba sing na thoktana ba thabuk lokhat piu swaidi amaramdana Kolkata da yoksang sairaw ba mari leina thabal sombagi thoram pangtokre Kolkata ki tuan mafam sing the lady Manipur masa sing punsinduna semba Manipur gi in Kolkata mikna sinduna kumamagi amukta lakku yoksang amadi sairaw bu kumai ga mari lenana yoksang sairaw bu thabal in Kolkata 2023 gi tharam pangtokre ngarang April amada mukunpur bawon Kolkata manakta leiba Boys Sporting Club ground pangthokiba thabal sumagi thoram da Kolkata da leba Manipuri mabung mapa mase masal sing amasum atokpa khanglukki pakhang lesabi mahairoi sing yauna saruyaki thabal sumug maraktigi maira thandu minute ani tumina leiduna poknapham lamdam Manipur bu yaipha sakotpa nungsi sanan amato oina leminana ba santi leba am oibigi wakhalonda phirep lawminaki thoram adu Manipur gi nat koeba Singju bora kanghong singbig polam sing phamduna sarugya ba lakpa singna saduna mapung phana sarugya khen su paus tam khatan su phungdurakli loisilak poina to papomna suspension da leiriba ASO Hamjina Lamphel gi lomi singa Manipur Polo Association ga khatnana ba silamle and ibohol Revenue Department gi settlements amadi lands record ki ASO oiba Hamjit kobomi esina Lamphel gi lawpham bu ingkhol pata onthok namduna Lamphel lomi kanba lupka All Manipur Polo Association ga khatnana basilam le hain Lamphel lomi kanba lupki General Secretary and ibohol na phongdokre wapam singa si Lamphel sana kaitel fishery gate manak leiba lomi kanba lupki saklenda pangtoki ba pawmi singa unaba ma da lup asigi General Secretary and ibohol na phongdoki bani mana makata na haikibada Lamphel gi lopam singa si Manipur Pettylands haina English singa maga samapan ga humpu ga mari dagi law unaduna laki adu bolopam singa si court ki order amana mi amata sangdana si thetuna thamliba mapam asida All Manipur Polo Association gi miyoi sing laklaga mapam asida sangduna lawmi lupki posai thugaiba si thatpa segaibna singba kya toramle masi ASO oiba Hamjit ko bosina lawpam bu inkol oina pata pithuklam badagi tholak paktani hiram asida court ki asumbu oil puthupang amnaba lengana yengsinbio lomi lubasigi mang takiba singan gadabana ki amaromda ngasi pangthokiba pawgi mitpam asida LE bohol na makhatana phungdokibada ASO Hamjit ko bosi handakta mamang thagi kontraka matui the chief minister gi press conference amada revenue department gi employee mapan suspend tawbudi yawkibe Hamjit ko bo mi aduni haikenasu pawsna makhatana pali adu hauji koina di meyam paw si sumatang sa lusinjarage masu meyam pun anoba update ngaminasi